ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯖꯤꯟꯅꯔꯒ ꯆꯠꯂꯤ꯫ ꯄꯤꯛꯇꯛꯅ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗꯅꯤ꯫ ꯑꯀꯪꯕ ꯎꯆꯥꯟ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯦꯟꯗꯨꯅ ꯇꯥꯔꯤ꯫ ꯈꯔ ꯉꯝꯂꯞꯁꯨ ꯇꯧꯔꯤ ꯃꯄꯥꯗꯨ꯫ ꯎꯆꯥꯟ ꯃꯅꯥ ꯑꯀꯪꯕ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯖꯤꯟꯗꯨꯅ ꯑꯉꯧꯕ ꯐꯤ ꯐꯅꯦꯛꯇꯨꯗ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯊꯕꯤꯒ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯊꯣꯏꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯕꯤꯆꯥꯗꯨꯕꯨ ꯀꯨꯝꯈ꯭ꯔꯕ꯭ꯔꯅꯦ ꯍꯩ? ꯎꯍꯧꯕ꯭ꯔꯃꯤ ꯅꯣꯏꯕꯣ? ꯎꯍꯧꯗꯦ ꯏꯃꯥ, ꯃꯥꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯗꯥꯏꯅꯦ꯫ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯗ ꯃꯥ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯈꯤꯕꯗꯥꯏꯅꯦ꯫ ꯏꯃꯥ, ꯈꯨꯔꯨꯝꯃꯨꯔꯁꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯄ ꯎꯕ꯭ꯔꯅꯦ ꯍꯩ ꯅꯪꯕꯣ? ꯎꯗꯦꯗ ꯏꯃꯥ꯫ ꯑꯁꯤꯗꯤꯀꯣ ꯅꯦꯗꯥꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄ ꯌꯥꯕꯁꯦ ꯀꯔꯝ ꯊꯣꯛꯅ ꯉꯥꯡꯅꯗꯣꯏꯅꯣ ꯏꯃꯥꯏꯕꯣ? ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯃꯥꯏ ꯊꯣꯛꯄ ꯃꯥꯏ ꯆꯠꯆꯁꯅꯤ꯫ ꯏꯃꯥꯅ ꯃꯥ ꯁꯨꯝ ꯄꯥꯟꯅꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏ, ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯒ ꯑꯗꯨꯝ ꯐꯩꯅꯦ꯫ ꯑꯉꯥꯡ ꯂꯉꯥꯡ ꯅꯠꯇ, ꯑꯍꯜ ꯅꯠꯇ꯫ ꯑꯁ ꯏꯃꯥ, ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯂꯨꯔꯁꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯌꯦꯡꯅꯁꯤ꯫ ꯆꯅꯨꯗꯨ ꯁꯨꯝ ꯅꯥꯟꯊꯔꯛꯄꯗ ꯃꯄꯥ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯎ ꯑꯃꯗ ꯈꯨꯔꯨꯝꯂꯦ꯫ ꯃꯈꯣꯡꯅ ꯁꯤꯡꯂꯤ ꯂꯟꯁꯤꯟꯅꯔꯒ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ, ꯐꯅꯁꯨ ꯄꯣꯝꯈꯠꯂꯦ꯫ ꯁꯤꯔꯦ ꯁꯤꯔꯦ, ꯑꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯑꯩ ꯁꯤꯗꯣꯔꯦ꯫ ꯏꯃꯥ, ꯑꯩ ꯀꯟꯕ ꯂꯥꯛꯑꯣ, ꯑꯩ ꯁꯤꯔꯦ꯫ ꯄꯣꯝꯒ ꯄꯣꯝꯈꯠꯂꯛꯄꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯍꯥꯏ, ꯀꯗꯥꯏꯗ ꯁꯤꯔꯒꯦ ꯍꯥ? ꯀꯩꯗꯧꯔꯤꯅꯣ? ꯆꯅꯨ ꯀꯞꯅ ꯀꯞꯅ ꯁꯣꯛꯇꯕ ꯃꯈꯣꯡ ꯅꯥꯝꯃꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯁꯣꯛꯂꯤꯕ ꯈꯣꯡ ꯑꯗꯨꯒꯤ ꯈꯨꯔꯨ ꯑꯗꯨꯋꯥꯏꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯈꯨꯖꯦꯡꯗ, ꯑꯩ ꯁꯤꯔꯦ ꯊꯣꯏꯕꯤ, ꯃꯤ ꯀꯧꯋꯣ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯕ, ꯃꯤ ꯑꯝꯇ ꯀꯧ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯅꯨꯒꯤ ꯃꯈꯣꯡ ꯄꯣꯝꯈꯠꯄꯗꯨ ꯎꯕꯗꯨꯗ ꯊꯥꯀꯠꯈ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯕꯗꯨꯝꯗꯒꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯕꯥꯅꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯀꯤ ꯑꯈꯪ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ꯫ ꯑꯆꯤꯛꯄ ꯑꯗꯣꯝꯗ ꯃꯕꯥꯅꯤ ꯈꯛꯅꯤ ꯂꯥꯛꯂꯤꯕꯗꯨ꯫ ꯊꯣꯏꯕꯤꯗꯨ ꯃꯤ ꯀꯧꯕ ꯆꯠꯀꯦ ꯇꯧꯕꯒ ꯆꯅꯨꯅ ꯈꯨꯗꯪ ꯇꯥ ꯐꯥꯏ꯫ ꯀꯩꯅꯣ, ꯃꯤ ꯀꯧ ꯍꯥꯏꯗꯥꯏꯅꯦ? ꯏꯊꯟ ꯂꯩꯍꯧꯗꯣꯏꯔꯣ? ꯄꯨꯔꯒ ꯄꯨꯕꯤꯌꯣ ꯍꯥꯏꯔꯣ? ꯁꯝꯕꯤꯌꯣ꯫ ꯉꯝꯃꯣꯏꯍꯦ, ꯆꯠꯊꯣꯛꯑꯣꯗꯥꯗ꯫ ꯋꯥꯆꯦꯠ ꯃꯥꯟꯕ ꯑꯩꯅ ꯅꯪ ꯁꯝꯂꯗꯤꯅꯦ, ꯆꯤꯡꯆꯦꯞꯁꯤꯗ ꯊꯔꯣ ꯃꯔꯣꯟ ꯊꯝꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯕ? ꯏꯊꯟ ꯂꯩꯍꯧꯕ ꯇꯜꯂꯦ꯫ ꯆꯅꯨ, ꯀꯩꯅꯣꯕ? ꯑꯩ ꯆꯠꯀꯦꯁꯨ ꯌꯥꯗꯦ, ꯃꯤ ꯀꯧꯔꯛꯑꯣꯁꯨ ꯍꯥꯏ꯫ ꯀꯩꯅꯣꯕ ꯍꯥ? ꯉꯁꯥꯏꯗꯤ ꯅꯌꯥ ꯍꯤꯒꯠꯇꯅ ꯑꯀꯤꯕ ꯈꯪꯗꯒꯩ ꯁꯥꯟꯅꯔꯒ ꯍꯧꯖꯤꯛꯇ ꯌꯥꯝ ꯀꯤꯔꯛꯄꯩ ꯋꯥꯔꯣ? ꯀꯅꯥ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯁꯤꯗꯕꯣ? ꯂꯥꯏ ꯊꯣꯛꯂꯛꯀꯅꯤ ꯀꯥ ꯍꯥꯏꯕ꯭ꯔꯕ? ꯅꯠꯇ꯭ꯔꯒ ꯚꯨꯠ? ꯊꯣꯏꯕꯤꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯉꯥꯡꯂꯝꯕꯗꯨ꯫ ꯆꯅꯨ ꯑꯅꯥꯕ ꯆꯩꯅꯥꯒꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯩꯅꯣ? ꯆꯞ ꯂꯦꯞꯄꯤꯗꯣ ꯀꯩꯗꯧꯔꯒꯦ? ꯆꯅꯨꯗꯨ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ꯫ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯀꯤꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯃꯥ ꯑꯆꯤꯛꯄ ꯃꯐꯝꯗꯨꯗ ꯂꯩꯕꯗꯨ ꯀꯤꯔꯛꯄꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯨꯁꯨ ꯆꯅꯨꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯆꯤꯟ ꯀꯟꯖꯔꯁꯨ ꯕꯨꯠꯇꯤ ꯃꯥ ꯇꯁꯦꯡꯅ ꯀꯤꯕꯅꯤ꯫ ꯆꯅꯨꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯕꯨꯠ ꯍꯥꯏꯅ ꯄꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯆꯤꯛꯀ ꯆꯤꯛꯄꯒ ꯈꯪꯀꯤ ꯀꯤꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯗ ꯆꯞ ꯂꯦꯞꯄꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯇꯞꯅ ꯆꯅꯨ꯫ ꯆꯅꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯉꯥꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯤꯍꯨꯟ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯦ ꯑꯅꯤꯃꯛꯇꯨ꯫ ꯌꯥꯝ ꯅꯥꯔꯕꯣ? ꯇꯞꯅ, ꯌꯥꯝ ꯇꯞꯅ ꯈꯣꯟꯁꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯅꯨꯁꯨ ꯈꯣꯟꯁꯤꯗ ꯈꯨꯝꯂꯤ꯫ ꯅꯥꯔꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯅꯥꯔꯛꯂꯅꯤ ꯑꯗꯨ꯫ ꯊꯣꯏꯕꯤ ꯃꯉꯛ ꯈꯔ ꯅꯣꯟꯊꯔꯛꯏ꯫ ꯆꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯁꯦꯡꯅ ꯇꯥꯅꯕ꯫ ꯃꯤ ꯃꯔꯛ ꯐꯥꯎꯕ ꯁꯝꯂꯒ ꯊꯣꯛꯈ꯭ꯔꯁꯦ꯫ ꯅꯪ ꯅꯥꯔꯣꯏꯗ꯭ꯔꯣ? ꯀꯣꯟꯅ ꯅꯥꯔꯒꯦꯕ, ꯍꯣꯔꯦꯟ ꯃꯤ ꯑꯃꯔꯛ ꯌꯧꯔꯀꯥꯟꯗ꯫ ꯍꯧꯖꯤꯛ ꯅꯥꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤꯕ, ꯀꯣꯟꯅ ꯅꯥꯔꯒꯦ, ꯁꯝꯗꯪ ꯁꯝꯂꯛꯑꯣ꯫ ꯇꯤꯅꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯝꯉꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯤꯅꯥ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯊꯨꯒꯠꯂꯞ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯊꯧꯉꯝꯁꯨ ꯇꯤꯅꯥꯕꯨ ꯉꯥꯏꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯛꯇ ꯒꯝ ꯒꯝ ꯆꯠꯄꯗꯨꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯑꯒꯦ? ꯃꯌꯥꯝ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯂꯦꯞꯇꯕꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯦ, ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯈꯔ ꯊꯨꯔꯦ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ꯫
ꯑꯩꯗꯤ ꯆꯝꯅ ꯁꯨꯝ ꯂꯣꯏꯅꯅꯤꯡꯕꯅꯤ ꯇꯤꯅꯥ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯈꯔ ꯇꯞꯊꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ ꯍꯣꯏ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯊꯕꯛ ꯆꯤꯟꯒꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯁꯨꯝ ꯈꯪꯗꯤ ꯍꯣꯔꯦꯟ ꯊꯣꯛꯂꯛꯀꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯀꯩ ꯋꯥꯔꯤꯅꯣ ꯊꯧꯉꯝ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯃꯀꯣꯛꯇ ꯍꯥꯏꯔꯞ ꯅꯥꯜꯂꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯇꯤꯅꯥ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯊꯧꯉꯝ ꯅꯣꯛꯃꯤ ꯇꯤꯅꯥ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯔꯤ ꯊꯣꯏꯕꯤ ꯆꯅꯨꯡꯕꯨ ꯁꯝꯕꯤꯗꯨꯅ ꯊꯣꯔꯛꯂꯦ ꯃꯦꯝꯇꯣꯟ ꯍꯣꯏꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯏꯃꯥ ꯑꯃꯨꯛ ꯉꯥꯏꯈꯣ ꯃꯦꯝꯇꯣꯟꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯦ ꯍꯥꯏ ꯀꯥꯏꯗꯒꯤꯅꯣ ꯊꯣꯛꯂꯛꯏꯁꯤꯅ ꯉꯁꯥꯏꯗꯩ ꯎꯗꯦꯅ ꯍꯥꯏꯔꯒ ꯅꯠꯇꯦ ꯅꯕꯥꯅꯤꯗꯨꯕꯨ ꯀꯥꯏꯗ ꯆꯪꯉꯨꯔꯤꯅꯣ ꯑꯁ ꯉꯥꯡꯕꯗ ꯑꯝꯇ ꯂꯦꯞꯈꯣꯕ ꯆꯅꯨꯁꯦ ꯃꯈꯣꯡ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯨꯔꯒꯦ ꯅꯈꯣꯡꯗꯨꯗꯤ ꯅꯥꯟꯊꯕꯤ ꯁꯥꯟꯅꯕꯗ ꯇꯨꯁꯤꯜꯂꯤꯕ ꯃꯊꯣꯡ ꯂꯩ ꯃꯆꯥꯗꯤꯗꯀꯣ ꯅꯕꯥꯅꯤꯁꯦ ꯀꯗꯥꯏ ꯌꯦꯡꯒꯦꯁꯦ ꯃꯦꯝꯇꯣꯟꯗꯨ ꯃꯔꯤ ꯁꯨꯕ ꯈꯔ ꯍꯩ ꯆꯅꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯥꯅ ꯁꯦꯝꯕꯤꯔꯤ ꯅꯃꯟꯕꯅ ꯆꯅꯨ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯃꯃꯤꯠ ꯑꯣꯟꯈꯠꯇꯨꯅ ꯈꯥꯡꯂꯤ ꯏꯁꯤꯡ ꯊꯥꯔꯛꯑꯣ ꯑꯩ ꯁꯤꯔꯦ ꯏꯁꯤꯡꯗꯤ ꯌꯥꯎꯗꯅ ꯀꯥꯏꯗꯩꯅꯣ ꯕꯤꯆꯥ ꯂꯨꯄꯥ 10 ꯄꯨꯔꯣ ꯑꯁꯤ ꯀꯔꯛꯐꯝ ꯄꯣꯠꯐꯝ ꯂꯩꯍꯧꯕꯅꯦ ꯑꯁꯤꯗꯒꯤꯅꯦ ꯏꯁꯤꯡ ꯑꯃ ꯂꯧꯔꯣ ꯆꯠꯂꯣ ꯍꯣꯏ ꯅꯝꯃ ꯍꯥꯏ ꯇꯞꯅ ꯆꯠꯂꯨꯀꯣ ꯅꯃꯥꯏ ꯊꯛꯀꯅꯨ ꯍꯅꯨꯕꯤ ꯇꯨꯃꯤꯟ ꯈꯤꯠ ꯂꯩꯌꯨ ꯔꯤꯇꯥꯗꯨ ꯅꯣꯛꯂꯗꯨꯅ ꯌꯥꯔꯦ ꯆꯠꯂꯨꯅꯦ ꯅꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯅꯨ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯅꯕꯥꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎꯊꯤꯈ꯭ꯔꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯅꯥꯟꯊꯕꯤ ꯁꯥꯟꯅꯔꯨꯔꯤꯅꯣ ꯆꯅꯨ ꯃꯈꯨꯠꯀꯗꯨ ꯊꯦꯜꯂꯗꯨꯅ ꯑꯁꯣꯝꯗ ꯁꯤꯐꯝ ꯅꯐꯝ ꯈꯪꯂꯔꯣꯏ ꯃꯤ ꯅꯣꯏꯕꯅꯤꯕꯣ ꯁꯦ ꯅꯈꯣꯡ ꯇꯤꯡꯊꯣꯛꯂꯒꯅꯦ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ ꯊꯣꯏꯕꯤꯗꯣ ꯍꯝꯕꯦ ꯏꯁꯤꯡ ꯂꯧꯔꯒ ꯀꯥꯔꯛꯄꯅꯤ ꯆꯦꯟꯆꯠ ꯂꯥꯛꯄꯗ ꯃꯃꯥꯡꯗ ꯈꯣꯡ ꯑꯃ ꯈꯪꯐꯩ ꯐꯩꯖꯤꯜꯂꯛꯏ ꯊꯣꯏꯕꯤ ꯈꯣꯡ ꯑꯗꯨꯗ ꯈꯨꯔꯧꯅꯗꯨꯅ ꯎꯞꯂꯒ ꯇꯥꯏ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯊꯥꯔꯣ ꯑꯣꯟꯊꯈ꯭ꯔꯦ ꯃꯈꯥꯗ ꯑꯁ ꯁꯤꯔꯦ ꯏꯁ ꯊꯣꯏꯕꯤ ꯐꯛ ꯍꯧꯒꯠꯂꯛꯄꯅꯤ ꯉꯥꯡꯅ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯁꯨꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯏꯁꯤꯡ ꯑꯣꯟꯊꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯊꯑꯣꯏꯗꯕꯤ ꯆꯦꯟꯊꯒꯦ ꯇꯧꯏ ꯃꯈꯥꯗ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯂꯦ ꯍꯣꯏ ꯅꯪ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯗꯤ ꯑꯉꯥꯡꯒꯤ ꯃꯆꯠ ꯆꯠꯂꯨ ꯑꯗꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤꯕ ꯌꯥꯗꯦꯕ ꯁꯤꯕ ꯉꯝꯖꯔꯣꯏ ꯃꯤ ꯑꯗꯨꯗꯤ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯩ ꯁ꯭ꯋꯥꯏꯁꯤꯗ ꯅꯪ ꯍꯤꯡꯅ ꯐꯨꯝꯕꯔꯣ ꯊꯣꯏꯕꯤ ꯈꯪꯉꯤ ꯄꯦꯔꯤꯒ ꯇꯧꯔꯗꯨꯅ ꯐꯝꯒꯅꯣ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯕꯤ ꯈꯪꯍꯥꯏꯒ ꯍꯥꯏꯔꯛꯂꯤ ꯍꯥꯏꯔꯒꯦ ꯑꯔꯅꯕ ꯆꯨꯝꯕꯥꯜ ꯈꯤꯇꯪ ꯆꯨꯡꯈꯠꯂꯛꯂꯤ ꯊꯣꯏꯕꯤ ꯃꯉꯛ ꯂꯩꯗꯨꯅ ꯃꯤ ꯐꯠ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤ ꯁꯠ ꯄꯥꯛꯊꯈꯤ ꯅꯨꯄꯥꯗꯨꯗ ꯈꯨꯔꯨꯝꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯈꯨꯟꯕ ꯆꯦꯟꯊꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯏꯂꯤꯅ ꯂꯥꯞꯅ ꯎꯍꯧꯔꯤ ꯅꯨꯄꯤꯗꯨꯃꯗꯤ ꯇꯨꯡ ꯑꯣꯏꯅ ꯎꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨꯗꯤ ꯎꯍꯧꯔꯦ ꯏꯃꯥꯁꯦ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯌꯥꯝꯕꯨꯡꯁꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯗꯤ ꯀꯗꯥꯏꯅꯣꯅꯦ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯥꯔꯝꯕꯅꯤ ꯍꯥꯏ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯃꯥꯗꯤ ꯏꯃꯥꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯂꯩꯃ ꯑꯦꯂꯤꯅꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯤ ꯍꯦꯔꯥ ꯏꯆꯝ ꯆꯝꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯆꯥꯁꯤꯗꯤ ꯅꯪ ꯌꯥꯝꯕꯨꯡꯅꯕꯨ ꯅꯨꯄꯤ ꯅꯍꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕ꯭ꯔꯣ ꯈꯔ ꯁꯥꯊꯤꯔꯁꯨꯅꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯅꯤ ꯏꯆꯥ ꯂꯩꯔꯤꯉꯩꯗ ꯅꯪ ꯌꯥꯝꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯣꯏꯅꯕ ꯌꯥꯄꯣꯟꯇꯦꯗ ꯏꯃꯥꯁꯤꯅ ꯎꯍꯧꯗꯕꯩꯅꯤ ꯈꯨꯔꯨꯝꯗꯅꯒ ꯇꯧꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯅꯨꯄꯤꯗꯨꯅ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥꯁꯤ ꯋꯥꯔꯤ ꯁꯥꯒꯦ ꯏꯪꯅ ꯇꯞꯅ ꯍꯪꯒꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯏꯃꯥꯁꯤꯒꯤ ꯏꯃꯧꯗꯤꯅꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯏꯃꯥꯁꯤꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯅꯤ ꯏꯂꯤꯅꯥ ꯈꯖꯤꯛ ꯅꯣꯛꯐꯦ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯔꯤ ꯃꯣꯆꯥꯅ ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯋꯥꯅꯦ ꯑꯔꯅꯥꯕ ꯊꯧꯁꯥꯗꯅ ꯃꯆꯠꯀꯤꯅꯤ ꯍꯦꯔꯥ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯕꯤꯛꯇꯔ ꯃꯣꯆꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯩꯈꯨ ꯀꯥꯕ꯭ꯔꯥ ꯊꯃꯣꯏꯗ ꯃꯣꯆꯥ ꯄꯩꯔꯞ ꯌꯦꯡꯂꯛꯂꯦ ꯕꯤꯛꯇꯔ ꯅꯣꯛꯃꯤ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯛꯂꯦ ꯑꯥꯏ ꯁꯣꯝ ꯅꯥꯀꯟꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯇꯨꯔꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯦꯡꯂꯨꯁꯦ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯈꯣꯡꯅ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗꯨꯗ ꯂꯥꯛꯂꯤ
ꯆꯅꯨꯍꯣꯏꯁꯨ ꯇꯞꯅ ꯁꯦꯛꯂꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯈꯟꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕ ꯑꯗꯨꯝ ꯌꯧꯔꯛꯄꯗ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯑꯔꯅꯥꯞꯀꯤ ꯕꯥꯏꯛ ꯊꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯌꯥꯝ ꯆꯠꯂꯤꯕꯗꯨꯗꯒꯤ ꯈꯔ ꯂꯩꯊꯣꯔꯛꯂꯗꯨꯅ ꯑꯔꯅꯥꯞꯀꯤ ꯒꯥꯔꯤꯗꯨꯗ ꯄꯥꯛꯊꯈ꯭ꯔꯦ꯫ ꯁꯤ ꯚꯦꯇꯨꯒꯤ ꯒꯥꯔꯤꯅꯤꯗꯅ ꯈꯪꯂꯤꯕ ꯉꯁꯤ꯫ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯐꯝ ꯃꯆꯦꯟ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ꯫ ꯃꯤꯍꯨꯟ ꯇꯨꯡꯉꯁꯨ ꯑꯔꯩꯈꯩ ꯆꯣꯡꯂꯤ꯫ ꯄꯥꯛꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯆꯦꯟꯗꯨ꯫ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯨꯡꯁꯤꯠ ꯑꯗꯨ ꯊꯣꯔꯛꯄꯗ ꯊꯩꯕꯤ ꯄꯥꯈꯠꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯐꯝ ꯈꯔ ꯀꯣꯏꯔꯨꯔꯒ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯜꯂꯛꯄꯅꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯇꯧꯕꯒ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯤ ꯀꯩꯝ ꯇꯧꯍꯧꯗꯗꯥꯏꯅꯦ? ꯃꯣꯆꯥꯅ ꯑꯃꯨꯛ ꯁꯤꯗꯤ ꯄꯨꯔꯥ ꯐꯝꯃꯤꯅꯦ꯫ ꯕꯤꯛꯇꯔꯅ ꯍꯣꯔꯖꯥꯠꯂꯣ? ꯅꯪꯒꯤ ꯁꯣꯗꯣ ꯄꯤꯔꯣ, ꯁꯤꯜꯂꯒ ꯂꯥꯛꯎ꯫ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯕ ꯅꯪꯗꯦ꯫ ꯕꯤꯛꯇꯔꯒꯤ ꯃꯈꯨꯠꯇꯒꯤ ꯁꯣꯗꯣ ꯐꯠ ꯃꯨꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯣꯆꯥꯗꯨ ꯏꯉꯛ ꯉꯛꯅ ꯕꯤꯛꯇꯔꯅ ꯀꯌꯥꯗ ꯐꯥꯎꯔꯤꯅꯣꯕꯁꯦ? ꯇꯥꯟꯅꯔꯒꯀꯣ ꯅꯨꯡ ꯑꯃꯅ ꯁꯨꯗꯠꯄꯁꯨꯅꯦ ꯄꯦꯜꯂꯔꯣꯏꯍꯦ ꯃꯍꯥ ꯆꯟꯗꯥꯟꯁꯦ꯫ ꯁꯤꯕꯨ ꯌꯨꯝ ꯇꯥꯟꯅ ꯏꯟꯗꯣꯏꯅꯤꯅꯦ꯫ ꯄꯦꯜꯂꯕ ꯄꯨꯟꯁꯤꯅꯦꯍꯦ꯫ ꯀꯔꯤ ꯅꯨꯡꯒꯤꯅꯦ ꯃꯍꯥ ꯆꯟꯗꯥꯟꯁꯤꯡꯒ ꯂꯣꯏꯅꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯏꯟꯕ ꯉꯝꯗꯦꯀꯣ꯫ ꯀꯅꯥ ꯏꯟꯗꯣꯏꯕ ꯑꯗꯨꯗꯤ? ꯅꯪꯅ ꯏꯟꯗ꯭ꯔꯗꯤ ꯀꯅꯥ ꯅꯦꯛꯀꯦ ꯍꯥꯏꯅꯣ? ꯏꯟꯃꯤꯟꯅꯁꯤ ꯃꯇꯦꯛ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯀꯣ꯫ ꯏꯃꯥꯅ ꯄꯣꯛꯂꯛꯄꯗꯅꯦ ꯀꯔꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯣꯛꯄꯤꯔꯛꯑꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤꯁꯤꯕꯣ꯫ ꯑꯩꯁꯨꯅꯤꯀꯣ ꯄꯨꯡꯐꯝ ꯁꯣꯏꯅ ꯄꯣꯛꯂꯛꯄ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯥꯎꯅꯤꯡ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤ ꯑꯗꯨ ꯂꯨꯝꯕꯗꯣ ꯍꯨꯃꯥꯡ ꯇꯥꯅ ꯏꯜꯂꯤ꯫ ꯁꯤꯟꯅꯗꯨꯅ ꯊꯣꯏꯕꯤ ꯁꯨꯛ ꯁꯨꯛꯂꯝꯕꯗꯣ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯕ ꯑꯩꯁꯦ ꯀꯔꯤ ꯊꯣꯛꯑꯦ? ꯑꯔꯦꯝꯕꯗ ꯒꯥꯔꯤ ꯏꯜꯂꯝꯃꯅꯤꯅꯦ꯫ ꯌꯦꯡꯉꯨ ꯃꯁꯤꯗꯩꯗꯤ ꯅꯪ ꯂꯝꯐꯨ ꯇꯧꯒꯦꯕ ꯅꯪ꯫ ꯅꯨꯃꯤꯗꯥꯡꯗ ꯂꯩꯃ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯦ꯫ ꯊꯣꯏꯕ, ꯏꯃꯥꯁꯤꯒ ꯋꯥꯔꯤꯝꯇ ꯁꯥꯁꯤꯗꯅ꯫ ꯊꯣꯏꯕ, ꯏꯃꯥꯁꯤꯒ ꯄꯥꯎꯒꯒꯤ ꯏꯆꯥ ꯍꯥꯏꯕꯕꯨ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯏꯃꯥꯁꯤ ꯄꯥꯎꯅ ꯄꯥꯝꯗꯕ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯑꯔꯅꯥꯞ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯂꯤ꯫ ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯦꯂꯤꯅꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯧꯗꯕꯅꯤꯗꯣ꯫ ꯃꯥꯅ ꯑꯃꯨꯛ ꯀꯩꯒꯤ? ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯂꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯑꯔꯅꯥꯞꯇꯨ ꯊꯧꯁꯥꯗꯅ ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯑꯣ, ꯑꯗꯨꯅꯗꯤ ꯅꯪ ꯁꯥꯟꯅꯔꯦ ꯅꯠꯇ꯭ꯔꯣ? ꯏꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯊꯣꯏꯕ, ꯅꯪ ꯄꯥꯎ ꯇꯥꯔꯗꯤ ꯂꯥꯟ ꯊꯣꯛꯂꯅꯤꯗꯣ꯫ ꯁꯣꯝꯗ ꯑꯍꯟ ꯃꯁꯦꯟ ꯌꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯔꯅꯥꯞꯇꯨ ꯄꯤꯡ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯏꯃꯥꯁꯦ ꯑꯩꯁꯨ ꯁꯥꯎꯕ ꯌꯥꯝ ꯍꯩꯀꯣ꯫ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯤ ꯏꯁꯥꯒꯤ ꯍꯛꯅꯤ꯫ ꯁꯤꯗ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯂꯩꯃꯗꯨ ꯇꯞꯂꯤ ꯉꯥꯡꯂꯝꯕꯗꯒꯤ ꯃꯆꯥꯒꯤ ꯁꯪꯀꯠꯂꯛꯄ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅ ꯊꯣꯏꯕ, ꯅꯨꯄꯥ ꯅꯍꯥꯗ ꯆꯒꯠ ꯑꯩ ꯍꯩꯅꯗꯦ꯫ ꯏꯃꯥꯁꯤ ꯍꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ꯫ ꯊꯣꯏꯕ, ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯁꯤꯅ ꯅꯪꯉꯣꯟꯗ ꯈꯨꯠꯅ ꯁꯦꯠ ꯍꯥꯏꯅ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯅꯪ ꯏꯃꯥꯁꯤ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯨꯄꯤꯗꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯔꯅꯥꯞꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯕꯣ? ꯀꯅꯥꯒꯤ ꯅꯨꯄꯤ? ꯊꯣꯏꯕ, ꯏꯃꯥꯁꯤ ꯈꯪꯂꯣꯏꯅ ꯈꯟꯒꯅꯨꯅꯦ꯫ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦꯅ ꯈꯜꯂꯛꯀꯅꯨ꯫ ꯑꯦꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗꯁꯨꯅꯦ ꯑꯩꯕꯨ ꯑꯃꯗꯤ ꯅꯪ ꯄꯥꯎꯕꯨ ꯆꯪꯍꯠ ꯍꯥꯠꯄ ꯊꯕꯛꯇꯤ ꯇꯧꯔꯛꯄ ꯌꯥꯔꯣꯏ꯫ ꯀꯩꯗꯤ ꯅꯨꯄꯤꯅꯣ? ꯏꯃꯥꯁꯦ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯔꯒꯦ ꯑꯩꯕꯣ? ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯌꯦ꯫ ꯃꯔꯤ ꯂꯩꯅꯗꯕ ꯅꯨꯄꯤ ꯑꯃꯒ ꯏꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯏꯃꯥꯁꯤꯅ ꯁꯤꯔ ꯐꯥꯎꯕ ꯊꯥꯖꯗꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯈꯨꯔꯨꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯑꯔꯅꯥꯞ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯈꯤ꯫ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯀꯔꯤ ꯃꯔꯝ? ꯀꯔꯤ ꯃꯔꯝꯅꯣꯕ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯊꯣꯏꯕ, ꯅꯪ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯎ꯫ ꯅꯪ ꯄꯥꯎꯒꯤ ꯅꯥꯀꯣꯡ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯦꯂꯤꯅꯥ ꯈꯛꯇꯅ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯔꯅꯥꯞ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯇꯧꯗꯨꯅ ꯑꯩꯅ ꯑꯣꯏꯍꯟꯗ꯭ꯔꯕꯗꯤ? ꯂꯩꯃ ꯁꯥꯎꯅ ꯑꯔꯅꯥꯞꯇ ꯌꯦꯡꯂꯛꯂꯤ꯫ ꯏꯃꯥꯁꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯎꯒꯦ? ꯅꯃꯥ ꯅꯄꯥꯕꯨꯗꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯅ ꯎꯏ? ꯃꯤꯠꯅ ꯎꯕ ꯏꯁꯣꯔ ꯑꯣꯏꯅ ꯎꯖꯩ꯫ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯔꯣꯏ꯫ ꯌꯥꯔꯦ, ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯑꯩꯅ ꯅꯨꯄꯤ ꯑꯗꯨ ꯊꯤꯒꯠꯄꯗꯅꯦ ꯐꯪꯂꯣꯏꯗꯕ ꯂꯩꯇꯦ꯫ ꯃꯁꯤ ꯅꯪ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ꯫ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯒꯅꯨ꯫ ꯂꯩꯃꯁꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯅꯥꯞꯁꯨ ꯇꯦꯟꯁꯟ ꯐꯖꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯛꯂꯤ꯫ ꯀꯩꯕ?
ꯑꯦꯂꯤꯅꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯣꯏ ꯍꯥꯏꯕ? ꯑꯔꯅꯥꯞꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯁꯥꯟꯅꯕ ꯉꯝꯒꯗꯕ ꯀꯅꯥꯅꯣ?